ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯌꯣꯏꯃꯣꯟ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡ ꯉꯝꯐꯨ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯔꯤ. ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯇꯝꯈꯔ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ. ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯕ ꯌꯥꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯍꯟꯗꯦ, ꯅꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ. ꯃꯇꯝ ꯑꯗꯨꯗ ꯌꯣꯏꯃꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣই ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯄꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯔꯒ ꯂꯥꯛꯀꯗ꯭ꯔꯥ? ꯅꯁꯥꯗ ꯃꯤꯅ ꯐꯨꯕꯒꯤ ꯇꯥꯐꯝ ꯆꯩꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯤꯅ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯌꯣꯏꯃꯣꯟ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯤ. ꯑꯃꯗ ꯆꯪꯂꯨꯔꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯈꯨꯜ ꯑꯗꯨꯗ ꯆꯤꯡꯈꯨꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯤꯕ ꯂꯣꯛꯅꯨꯡꯒꯤ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯕꯗ ꯌꯥꯅꯈ꯭ꯔꯦ. ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯌꯣꯏꯃꯣꯟ ꯆꯤꯡꯒꯤ ꯆꯤꯡꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯈꯤ. ꯁꯣꯝꯗ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯔꯒꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯛꯂꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯊꯣꯟꯗꯣ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯉꯧ ꯁꯅꯥꯅ ꯂꯩꯔꯝꯒꯗꯕ ꯈꯨꯜ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯍꯪꯂꯗꯨꯅ ꯆꯠꯂꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯉꯧ ꯁꯅꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯅ ꯑꯉꯧ ꯁꯅꯥ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ. ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯉꯧ ꯁꯅꯥ ꯍꯥꯏꯅ ꯀꯧꯕ꯭ꯔꯥ ꯈꯪꯗꯦ, ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯑꯉꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯊꯣꯟꯕꯨ ꯄꯨꯕꯤꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯗ ꯅꯣꯡꯊꯣꯟꯕꯨ ꯅꯪꯕꯨ ꯊꯤꯔꯛꯂꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯂꯤ. ꯑꯉꯧ ꯁꯅꯥꯅ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯕꯨ ꯍꯦꯛ ꯎꯕꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ? ꯐꯩ ꯈꯪꯒꯅꯤꯗ ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯃꯛꯅ ꯑꯩꯕꯨ ꯍꯥꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯕ ꯇꯥꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯧ ꯁꯅꯥ ꯃꯍꯥꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯔꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯉꯧ ꯁꯅꯥꯕꯨ ꯍꯦꯛ ꯎꯕꯒ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯃꯤ. ꯃꯗꯨ ꯎꯕꯗ ꯑꯉꯧ ꯁꯅꯥꯅ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯀꯔꯤꯅꯣ ꯍꯥꯏꯒꯗꯕꯗꯨ ꯁꯠ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯌꯥꯒꯅꯤꯀꯣ. ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ. ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕ? ꯀꯔꯤ ꯕꯗꯅꯥꯝ ꯄꯤꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯑꯣꯖꯥ, ꯃꯈꯣꯏꯒꯤꯗꯤ ꯗꯥꯏꯔꯦꯛ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯃꯌꯥꯝꯅ ꯐꯥꯕꯅꯤ ꯑꯣꯖꯥ. ꯐꯔꯦꯅꯦ, ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕ? ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯈꯣꯏ ꯑꯗꯨ ꯀꯧꯁꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯨ ꯇꯥꯟꯊꯣꯔꯛꯂꯕ꯭ꯔꯣ? ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯖꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯄꯣꯛ 3ꯂꯛꯇꯁꯨ ꯑꯣꯏꯔꯣꯏꯗꯕꯅꯤꯀꯣ. ꯑꯣꯖꯥ, ꯑꯩ ꯇꯥꯟꯊꯣꯛꯆꯔꯛꯇꯦ. ꯑꯣꯖꯥꯒꯤ ꯅꯥꯛꯁꯤꯗ ꯑꯩ ꯂꯩꯖꯒꯦꯁꯨ ꯍꯥꯏꯗꯦ. ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯣꯖꯥꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣꯖꯥ. ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯂꯤꯕꯗꯨ ꯅꯪ ꯌꯥꯝꯅ ꯐꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕꯅꯤ. ꯐꯔꯦ,
ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ ꯃꯗꯨꯃꯛꯅꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯖꯕ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯝꯂꯤꯕꯁꯤ ꯑꯇꯣꯞꯄ ꯑꯄꯪꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯄ꯭ꯔꯖꯥꯁꯤꯡ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯗꯨꯅ ꯆꯠꯈꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒ ꯁꯦꯡꯗꯣꯛꯄꯗ ꯑꯗꯨꯃꯛ ꯃꯈꯣꯏꯗꯤ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯝꯗꯨꯅ ꯂꯥꯜꯍꯜꯂꯤꯕ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯑꯗꯨꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯏꯈꯨꯠꯇ ꯃꯥꯏꯊꯤꯔꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯌꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥꯒ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒ ꯃꯇꯧ ꯀꯔꯝꯕ ꯊꯦꯡꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥꯗꯤ ꯑꯣꯖꯥꯅꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯅꯪ ꯍꯥꯟꯅꯅ ꯈꯪꯍꯧꯗꯕ꯭ꯔꯥ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯃꯨꯠ ꯇꯥꯛꯇꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯆꯍꯤ ꯑꯃ ꯐꯥꯕꯒ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯂꯒꯦ ꯑꯣꯖꯥ ꯆꯍꯤ ꯐꯥꯕ ꯐꯥꯗꯕ ꯑꯣꯖꯥ ꯈꯨꯜꯗ ꯍꯜꯂꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯣꯖꯥ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅꯍꯧꯔꯕꯅꯤ ꯑꯥꯏ ꯅꯣꯡꯊꯣꯟ ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯑꯃꯗꯅ ꯑꯃ ꯉꯥꯡ ꯍꯨꯠ ꯐꯦꯠ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯛꯅ ꯉꯔꯥꯡ ꯑꯩ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯒ ꯅꯪꯕꯨꯗꯤ ꯀꯜꯍꯧꯔꯦ ꯑꯗꯨꯒ ꯅꯪꯒ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯈꯤꯕ ꯅꯃꯥꯟꯅꯕ ꯁꯦꯂꯨꯡꯕꯨꯅ ꯅꯍꯥꯛꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃꯅ ꯕꯗꯅꯥꯝ ꯑꯣꯏꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯒ ꯄꯨꯟꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧꯒꯨꯝꯅ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯆꯨꯝꯕꯗ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯂꯩꯍꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯩꯅ ꯆꯪꯂꯨꯔꯕꯁꯨ ꯃꯌꯥꯝꯅ ꯑꯩꯕు ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯔꯣꯏ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯅꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯇꯥꯛꯈꯤꯕ ꯂꯩꯇꯕꯅꯤꯅ ꯑꯩꯗꯣ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯌꯥꯝꯗ ꯎꯍꯟꯈ꯭ꯔꯤꯕꯅꯤ ꯈꯨꯖꯥꯏꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕ ꯏꯕꯥꯅꯤꯅ ꯃꯨꯟꯅꯩ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯄꯥꯎꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯣꯖꯥ ꯊꯕꯛ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯈꯤꯒꯅꯨ ꯁꯦꯂꯨꯡꯕꯒꯤ ꯏꯕꯥꯅꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯈꯨꯖꯥꯏ ꯑꯗꯣ ꯏꯕꯥꯅꯤ ꯌꯦꯟꯅꯁꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯂꯨꯡꯕꯅ ꯈꯨꯖꯥꯏ ꯑꯗꯣ ꯃꯍꯥꯛ ꯈꯛꯇꯃꯛ ꯑꯣꯏꯅꯤꯡꯕꯗꯒꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯇꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯕꯥꯅꯤ ꯕꯨꯠ ꯕ꯭ꯔꯦꯗ ꯊꯥꯖꯤꯟꯅꯗꯨꯅ ꯀꯥꯞꯅꯈꯤꯕꯅꯤ ꯑꯗꯨꯗ ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯝꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯁꯦꯂꯨꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯖꯥꯅ ꯂꯥꯛꯂꯒ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯣꯡꯊꯣꯟ ꯑꯩꯍꯥꯛꯅ ꯁꯦꯂꯨꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯃꯇꯝ ꯈꯔ ꯍꯞꯇꯥ ꯑꯃꯃꯝ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯑꯃꯃꯝ ꯊꯝꯅꯁꯤ ꯄꯥꯏꯅꯁꯤ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯃꯈꯥ ꯆꯠꯊꯈꯤ ꯃꯗꯨꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯦꯡꯂꯒ ꯑꯃꯅꯁꯨ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯋꯥꯊꯣꯛ ꯑꯁꯦ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜꯖꯧꯈ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯑꯣꯖꯥꯕꯨꯁꯨ ꯇꯥꯟꯊꯣꯛꯂꯦ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯣꯏꯃꯣꯟꯁꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯇ꯭ꯔꯦ ꯃꯁꯤꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯑꯣꯖꯥ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯃꯗꯨꯗ ꯐꯪꯂꯛꯄ ꯑꯋꯥꯃꯟ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯌꯦꯟꯅꯁꯤ ꯌꯥꯗꯕ ꯁꯦꯂꯨꯡꯕꯅ ꯆꯨꯝꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯪꯂꯛꯄ ꯄꯣꯠꯁꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯕꯥꯅꯤ ꯌꯦꯟꯅꯁꯤ ꯍꯥꯏꯔꯨꯕ ꯅꯣꯡꯊꯣꯟ ꯑꯩꯅ ꯂꯥꯜꯂꯤꯕꯔꯥ ꯀꯅꯥꯅ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣ ꯑꯣꯖꯥ ꯐꯔꯦ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯗꯨꯅ ꯅꯕꯥꯅꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯥꯟꯅꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯃꯥꯒꯤ ꯌꯣꯏꯃꯣꯟ ꯍꯥꯏꯔꯤꯕꯗꯣ ꯐꯠꯇꯕ ꯍꯤꯀꯥꯞ ꯇꯦꯟꯀꯥꯞꯀꯤ ꯃꯔꯝꯗꯗꯤ ꯂꯝꯕꯥ ꯂꯩꯇꯕꯅꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯃꯛ ꯍꯩꯈ꯭ꯔꯕ ꯃꯤꯑꯣꯏꯅꯤ ꯉꯍꯥꯋꯥꯏꯒꯤ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯄꯨꯒ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯃꯤꯟꯅꯔꯝꯂꯤꯕꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯣꯏꯔꯛꯈꯤꯕꯅꯤ
ꯃꯔꯝ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯐꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯍꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯇꯦꯡ ꯂꯧꯔꯨꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯃꯥꯒꯤ ꯌꯣꯏꯃꯣꯟ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯃꯍꯥꯛꯅꯕꯨ ꯇꯧꯈꯤ ꯈꯟꯈ꯭ꯔꯕ ꯊꯕꯛꯇꯤ ꯇꯧꯗꯅ ꯈꯛ ꯇꯣꯛꯇꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯌꯥꯔꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤꯁꯨ ꯅꯪ ꯉꯥꯛꯊꯣꯛꯆꯅꯅꯕ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯌꯣꯏꯃꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕꯒꯤ ꯃꯈꯨꯠꯇ ꯅꯊꯋꯥꯏ ꯌꯥꯏꯕꯤ ꯑꯗꯨ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯐꯔꯦ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯃꯥꯏꯊꯤꯒꯗꯕꯒꯤ ꯃꯃꯤ ꯂꯥꯛꯂꯕꯗꯤ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯔꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯥꯏꯌꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯑꯣꯖꯥ ꯈꯨꯖꯥꯏꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯧꯁꯅꯥ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯧꯁꯅꯥꯅ ꯀꯝꯗꯧꯕ ꯅꯪꯉꯣꯟꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯛ ꯂꯨꯅ ꯑꯩꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯣꯖꯥ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯏ ꯀꯌꯥ ꯀꯧꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯀꯪꯍꯜꯂꯕ ꯃꯇꯨꯡꯗ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯍꯩꯇꯕꯗꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯣ ꯂꯥꯏꯁꯤꯡꯗꯨ ꯑꯩꯅ ꯀꯧꯊꯣꯛꯂꯨꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯈꯤꯗꯕꯅꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯈꯪꯖꯔꯛꯄꯅꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯅ ꯑꯍꯤꯡꯗ ꯂꯩꯋꯥꯁꯤꯡ ꯑꯗꯣ ꯄꯥꯔꯨꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯖꯔꯛꯈꯤꯕꯅꯤ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧꯁꯅꯥꯅ ꯐꯔꯦ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯐꯝꯗ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯃꯗꯣ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯝꯂꯣ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯣ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯨꯝ ꯂꯩꯈꯥ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅꯗꯤ ꯍꯥꯏꯔꯤ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯕ ꯁꯥꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨ ꯃꯨꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯤ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯅꯨꯡꯁꯤꯅꯔꯕ ꯃꯔꯨꯞꯁꯤꯡ ꯅꯪꯒꯤ ꯑꯣꯖꯥ ꯐꯥꯎꯕ ꯃꯊꯪ ꯑꯃꯒ ꯌꯦꯡꯊꯤꯅꯍꯟꯗꯨꯅ ꯀꯥꯏꯅꯔꯛꯂꯤꯕꯁꯤ ꯎꯔꯦꯗꯅ ꯃꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯈꯨꯖꯥꯏ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯈꯩ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯕ ꯑꯎꯕ ꯈꯨꯗꯤꯡ ꯄꯪꯈꯠꯇ ꯈꯟꯅꯅꯤꯡꯕ ꯍꯧꯔꯛꯂꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯈꯨꯖꯥꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯣ ꯁꯤꯖꯤꯟꯅꯔꯨꯔꯒꯅꯨ ꯅꯪ ꯌꯨꯝꯗ ꯍꯜꯂꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯍꯣꯏ ꯑꯣꯖꯥ ꯈꯨꯖꯥꯏꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯖꯔꯕꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯔꯣꯏ ꯑꯩ ꯆꯠꯆꯔꯒꯦ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯉꯧꯁꯅꯥ ꯅꯣꯡꯊꯣꯟꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟꯁꯨ ꯈꯪꯂꯤ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯌꯣꯏꯃꯣꯟꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯣꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯊꯣꯟꯅꯁꯨ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯁꯤꯡ ꯃꯄꯥꯍꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯐꯥꯛꯇꯨꯅ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯆꯨ ꯑꯗꯣ ꯉꯪꯁꯪ ꯉꯥꯡꯉꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨꯅ ꯉꯪꯁꯪ ꯉꯥꯡꯂꯝꯕ ꯑꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯑꯌꯥꯝꯕ ꯍꯪꯒꯄꯥꯜ ꯃꯆꯨꯒꯤ ꯃꯍꯥꯛꯀꯤ ꯂꯩꯃꯥꯏ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯈꯨꯝ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕꯅꯣ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯅꯣꯡꯊꯣꯟꯅ ꯈꯪꯁꯥꯎꯗꯨꯅ ꯃꯆꯤꯟ ꯃꯈꯥꯒꯗꯣ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯂꯤꯅꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯅꯪꯅ ꯅꯄꯥꯝ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯗ ꯅꯠꯇꯅ ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯄꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯂꯤꯅꯤ ꯁꯥꯎꯕꯗꯤ ꯂꯥꯏꯗꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯩꯃꯥ ꯀꯔꯤ ꯈꯨꯈꯪꯅꯤꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯃꯥꯅ ꯄꯣꯛꯄꯗꯤ ꯉꯥꯡꯗꯕ ꯋꯥꯍꯩꯒ ꯂꯣꯏꯅꯃꯛ ꯉꯥꯡꯊꯣꯔꯛꯏ ꯇꯧꯔꯤꯗꯨꯕꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯁꯨ ꯃꯁꯥ ꯈꯪꯖꯗꯅ ꯍꯧꯖꯤꯛꯇ ꯄꯉꯥꯡꯗ ꯉꯥꯡꯈ꯭ꯔꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯇꯣꯝꯇ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯍꯩ
ꯑꯩꯁꯤ ꯍꯧꯖꯤꯛ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯎꯔꯕꯁꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅ ꯉꯥꯟꯃꯈꯩ ꯁꯨꯡꯎ ꯎꯕ ꯅꯠꯇꯦ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯥꯡꯗꯣꯛꯂꯤꯉꯩ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯀꯧ ꯀꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯒꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯦꯅꯦ ꯁꯨꯃꯥꯡ ꯌꯧꯈ꯭ꯔꯦ ꯆꯦꯟꯊꯣꯛꯄꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯂꯤꯅꯤꯅ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯔꯒ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯂꯤꯌꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟ ꯀꯩꯗꯧꯏ ꯇꯧꯔꯨꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯤꯄꯥꯏꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯂꯒꯦ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯅꯦ ꯑꯩ ꯊꯣꯛꯂꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯃꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅꯦ ꯐꯨꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯑꯉꯥꯡꯕꯗꯣ ꯆꯦꯛꯁꯤꯟꯅ ꯖꯒꯥ ꯑꯃꯗ ꯊꯅꯝꯂꯤ ꯆꯈꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯅꯝꯂꯤ ꯃꯍꯥꯛ ꯃꯄꯥꯜꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯃꯌꯥꯝ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣꯅꯦ ꯑꯩꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯏꯟ ꯍꯦꯛ ꯍꯦꯛ ꯁꯣꯟꯕ ꯈꯨꯜꯒꯤ ꯂꯧꯈꯣꯡꯗꯣ ꯑꯗꯨꯗꯩꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯏꯁꯤꯡꯗ ꯃꯃꯤ ꯁꯥꯃꯤ ꯇꯥꯎꯔꯒ ꯂꯩꯍꯧꯔꯤ ꯃꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯑꯉꯧ ꯁꯅꯥꯁꯨ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯣ ꯑꯗꯨꯒ ꯁꯦꯂꯨꯡꯕꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯏꯕꯨꯡꯉꯣ ꯅꯣꯡꯊꯣꯟꯅꯤꯗꯣ ꯑꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯍꯣꯏ ꯍꯣꯏ ꯐꯒꯅꯤ ꯐꯒꯅꯤ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯌꯦꯠꯂꯒ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯣꯂꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯆꯈꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯍꯧꯗꯣꯡꯅ ꯀꯩꯅꯒ ꯀꯥꯍꯟꯒꯅꯨ ꯐꯛ ꯑꯃꯅ ꯀꯣꯏꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯊꯅꯝꯃꯨꯀꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗ ꯅꯣꯂꯤꯅꯤꯅ ꯍꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯒꯤ ꯆꯠꯀꯗꯕꯗꯣ ꯆꯠꯄꯤꯔꯨꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯈꯣꯡ ꯑꯃꯒꯤ ꯁꯣꯡꯂꯕ ꯃꯔꯛ ꯑꯃꯗ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯀꯣꯡꯒꯣꯜ ꯄꯤꯔꯤꯛ ꯀꯥꯔꯒ ꯑꯃꯨꯛ ꯃꯨꯔꯤ ꯇꯥꯎꯈꯠꯂꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯣꯡꯊꯣꯟꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯁꯦ ꯐꯠꯇꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯒꯤ ꯁꯥꯎꯕ ꯃꯥꯜꯂꯤ ꯂꯩꯀꯥꯏ ꯑꯁꯤꯗꯅ ꯑꯃꯨꯛꯇꯣꯏꯕ ꯃꯥꯏꯕ ꯃꯌꯥꯝ ꯑꯃꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯁꯦ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯀꯨꯝ khara mahakna ising aduda chaithaki matam aduda ising aduda tawriba sing ado sap lepkhri matam aduda nongthona phai tummin naga lesinadana asumna hairaga manak adai da hauba mana masing napi khara boro phoidatlaga maduda lewa khara solaga haujik karino khangtaba ama kongon piri karaga mongliba adugi nagyekta tup thadaki asum nek thadakibaga nongthon ising adu tapna kumtharakli matam adu nongthona khangli mafam masta leiriba sa laimu amani haibasi mahana pawlibasi mafam masidagi miyoi ama pukhiba aduni masidagi nongthona tawriba thabak thawong asibu ihan hana urakkibudu kanano haiduna hangi matam adu nupi amana aina ihan hana urakpani haiduna tholakli matam marda nongthona phare be mana haksida amta law haiduna mauna adubu nongthona kausilakli matam se numit pungta tarabani nongthona angang balairik ado paraga karigumba khara mahak horen karigumba da selungba madi yoimonna kablak liba tharak liba singadu ngakthokpa ngamanabagi karigumba khara yengjagi khanduna leidingaida asigumlaba lekai gi tawjaba yadraba thabak ama lakpadagi mahaksu tawdaba yadaduna tawringai larik adu da kari yawbano masanga thokchana kari tawba yabage haibedo kari mate hek silaudrabani do masidagidi nongthona mauna ha adu manakta kaushali aduga mahaki khudombi haibadi mauna ha adugi khudombi aduta murum lewa khara soli aduga hairi ibema nakut khudombi aduna asida pirik sauduna mongliba asida thillu aduga ne tinnaduna thui haiduna sichallu matam dai lewa solakki aina ne khutna yare haibagi ingitto torokke
asumna he haikibaga maun ha aduna khudomi thinduna yanma sauna tillado sichilli masidagidi nongthona tanja aduta murum lewa khara solaga mahaki khaurdagi angang makum khara sakhairakli masidagidi mafam adu leiramliba do mahak tamna mami sami atumak mangkhri laikhidrei masidagi nongthona yare haiduna makuna ingit torokpadagidi maunha do matin sitpa khudomi thinbado lepkhri aduga nongthona lewadi murum sonduna ising aduta makuna pop asum thari aduma torokpada ising ado karigumba ama chatkibagi mawongda khonglen aduta ipom kaduna jiri chakki madu ubada mayam punama pakhatnaribani masidagidi nongthona yare haujikti chatkre aduna ngasi simadi khonglen asida kana amatra in sonba lulang thumba yararoi hayengdagidi yaragani ai chalagi ko asumna haramlaga nongthon mayum lomda halakhi nongthon adumna mayum lomda halakpaduta kanagumba miyu yamara maonda hai nangbu karigumba khari cheksena tawbadi yabajani asumna martungumdagi lawrakpada nongthonna phat jingthuknubada kanasu leiramdrei matamada nongthonna khangle kanagumba miyu yamana mangonda khudong thiba thabak khara toroklagani haibasi haujik magi mafamda lawramlibadu makoigi khulladubu koliba laning thawduna lawramlibani mahaki section wa oinaba hairamlibani haibase nongthondi khanglabani maramaduna numit thengda latringai da kari toba yabage yenge haiduna mahak mayum lomda parap sangsillaklei aduga mahak na thongado hangduknubadadi onthokpa saktamama uki wari asigi taraga nipan suba tangka tanga sida loisinjari mathagi tangkak chinda kari kamdorokpage haibadu mayam puna mungai minarasi mayam boroi bada mukka hanna khurumjari